ngasi numida wairam phongkiba tungan ba Manipuri sifungsing amasung thokiba thawdawa thoksingdagi maruibi I pausing myamna thamjigi ahanbada pandam pausidagi lokhosaraga khongjang handok yadraba doctor sing excel lauragani ana layengsang sing mathau lephandana ba daily wages ta doctor sing lauragani chief minister doctor sing na khongjang sangsin khibadagi miyamna thengnari ba khodong sadaba kya si ko honana ba laingakna daily wages natraga na mechanism ama putholaga doctor sing lauduna hospital sing hanagum mathau toba howalagani amadi khongjang sangshiliba doctor sing gi mathakta su essential service ek ki matung ina excel launa ba sem sari haina chief minister N Biren phongdokre waphamasi Assembly ki budget session ki ngasi taruk ni janma numit ki medicals health and family welfare ki demand khanabada opposition MLA o Sujukumar Thas ki taraga mari ki doctor singna tuan ba demand ni pan taladuna hospital mathau toba leblaga khongjang sangsin khibana miyamna thengnari ba awaba kya sigi matangda observation thamlakwa wafam gi matangda chief minister na phongdokhibani MLA Sujukumar thamki wafam aduda chief minister na makha taraduna doctor singna taliba demand asi lainga ki mekedi gisu khanab leire hairiba demand sing asigi matangda lainga ki weba phibam su makhoida khangan ki beleire adoba lainga ki wafam sing amata tadana essential service ki manung chaliba singpham asida leiriba doctor singna mathau toba leptuna khongjang sangsin ki basi lainga asna yamna haksina lawi maram asidagi khongjang sangsin ba doctor sing gi matakta su essential service ek ki matung ina sabsabe excel launaba sem saba loire madi doctor singna khongjang sangsin khiba sina miyam da thengnari ba awab kya si yenglaga lainga na athuba matamda pambai ama sijina duna daily wages da werabasu doctor sing wai duna strike na maram oiduna mathau tawduna lairiba hospital kudingma mathau tawwa hogalagani hairiba khongthang asi paikhalakpa matamda miyamga ana leyengi khudongsadaba kya mayuknariba sisu soidana kohanba ngamlagani haikena pausina makhatana phungdorakli makasa tharakpoina to papaw mana jenims da mathau toribi daily wages staff singi khusuman matam sunaba mongda henkana ba honaragani S Ranjan jenims hospital mathau toriba daily wages staff singi khusuman matam sunaba mongda henkana ba honaragani hain health minister Dr. S Ranjana Assembly gi mifamna phungdokre opposition MLA K Ranjana miphamasigi demand discussion ki matamda hospital asigi daily wages staff singi kusumani hengatpe ki matangda pukhalakpa policy cut motion ki matangda minister na makha taraduna Jenims hospital miyam gidam mathau toriba daily wages staff singda hauzik piriba kusumalasi asuki matik pi hairiba kusumalasi matamasiga su sanadre maramasidagi hairiba staff singi kusumanasi athuba matamda henganaba mathau taba thabak sing lokat phore loinana Jenims ki dental college ki chair leibada quality leitana leiki haibigi wapam ama opposition MLA singi mekedi pukhalagni basisu athubu matamna mahak masasa tuna yengsilagani karigumba sumlam labadi sabsabe excellagani amaromda covid matam gi health kamari leinana puthoktana leiriba tungan bill singa sisu handaki financials year sigi manungda soidana pithoklagani saiki amaromdana bom pukhai thawong yaningdaba phungdoktuna wakat mifam phamkre swaidi ngarang numidang pung 7:40 tabada Imphal West District ki manungsana thangmaiban muji leirak maisnam leikaida PWD gi executive engineers nandaibam ingosa koba miwemagi yumgi geta sakti leiraba IED ama pokhai khiba madi miwema suon khiba thawdokpu yaningdaba phungdoktuna ngasi wakat mifam ama phamkre even though maisnam yumjau lairembi sanglen mamang pangdokiba wakat mifam aduna mi yamna kungna taba yumlakta bom pokhayandu miwe ama asu apan nangan khibagi thawdo adubu akan mamongna kanem takre wakat mifam adu saruk yakiba namthalong women society gi president Asimalui Remai na hai hauji angang singi exam tawba matamni ngarangi thawdo aduna angang singna nungaitaba ma pokhale bom pokhaiba yumasi mi lainaba sunati bom adu maike somda leiriba mission praja singka hena awba thawongni yaningdaba nungainadaba hamadi sel gi dima leiraga suma samasa ga wari sanabiyu tungda bom pokhaibi gi thawdo se amohana tawigeno lengakna su state asida law and order gi phibam hanjilakle haina lauri adubo Imphal city manung asida bom pokhai libasi karigino athubara senaba sing phaduna sairak pibiyu haki Nakalamarom na bom pukhaiba tu suklaba miwe dudi Bihar gi Vikas Kumar sai kuntragom de kawi ma hauji nandaibam ingosagi yumsabagi thabak suba yawba mystery na haidi
थौदो अदुगा मरी लेना मफम अदुदा युम साबगी थबक चथरिबदुदा टाइल थाबगी थबक तौबा बिहारगी बेगूसरायदगी दीपक कुमार फोंदोरपगी मतुंगिना मखोइसिंग असि मफम अदुदा लेरगा युम साबगी थबक सुबनी ngara numidang sakhangdaba miyoi khrana plastic na yomba maikhu khara kaba polam ama langsilam khiben hairi maikhu kaba duda mai edu muthanaba haiduna ising haijilamlaga chakhumna changlakpada bom du phukhai rakhiben hairi adu bahawju phawi oina thawdo odu kanana kari maram gidamak sathabano haiba sapsana khangma ngamdri hainsu pawsida phungdorakli makasa tharak poina to papawm apopa mapa hatpagi maral miyoi ma mapunji supa jelo laina ba right akhre masagi he apok mapa hatpagi maral Bisnupur district ki khoizumat maning laikai digi khangjarak pam bobi sainifu gotret kobo miwe ma mapunji supa jel laina ba session judge Bisnupur gi kon right akhre 21 asigi mathakta hearing sathana banga si court ki athang matung ina sajiwa da leiba Manipur Central Jail dagi court puthorakhiba ga loina mahak masagi apokpa mapa hatkhiba gi dama IPC की सेक्शन 302 की मखादा मपुंजी सुपर जेल लेनबा कोन राइट ताखिबने हरि मखासा थरक पोइना तो पपावमना फिल्ड सर्वे तौदना सोरोक अतिंगबी हाई स्कूल द क्लास 10 की एग्जाम सेंटर पिरगली बसी मरी लेनबसिंगना मियेंगसंग बियु देसाम बोर्ड ऑफ सेकेंडरी एजुकेशन मणिपुर की सेक्रेटरी डॉक्टर एस मंगीजाउन थोप ऑर्डर की मतुंगिना हंदक पांगथोकदरिबा बोर्ड न लौब क्लास 10 की एग्जामिनेशन सेंटर की ऑर्डर थोलकपदा ममांग सहित एग्जाम सेंटर पिरखरबा Kasturba Girls High School asi kakhat piraga Sorok Atingbi High School do anope exam center pisilakpa si mahiroi lupsing na kanem tarakli ngasi jiribam desam gi office ta pangthopa pawgi mifam amada desam district council jiribam gi Bilaks mitai na phungdokibada hairiba Sorok Atingbi High School asida building capacity ga sanadaba mahiroi sahunga kungani thoi pisilakpa amadi school asi ki wall fencing na singma matik sadana leiba asida exam center pisilakpa si laibak thibani हाइरिबा सेंटर असि मदि लेनबा अथॉरिटी अथुबा मतमदा फील्ड सर्वे तौबियो मदि कंसर्ट मिनिस्टर न हिराम असिदा हेनमा मियंग सांबियो हाखि मखासा थरक पोइना कंगले पाखि मैरा न्यूज तगे तो पावखरा नमु डिमांड तरेट के अपुन सेनफम लुपा करोड़ लिसिंग मपनगा समापनगा यांखैगा मथोइगा लाख मार्फुगा मरिगा लिसिंग खुमफुगा मथोइ हाउस न पास तौखरे ngasi pangthokiba Manipur Legislative Assembly mifamda house ki leader oibadana tana sel thungi thausu puriba Chief Minister Nongthongbam Berena tongan ba demand taret ki senpam kumja inglising ani ga kun homdoi dagi na kun ga mari gi apun ba senpam lupa crore lising mapan ga samapan ga yang ga mathoi lakh marfu ga mari ga lising humpu ga mathoi house ta putok tuna khanara ba matungda yena ba laitana pass tokre House na pass tokhraba demand sing aduri medicals and health family welfare service ki lupa crore lising amaga samapan ga taraga mapan lakh humfu ga tere lising kuntra municipal administrations housing and urban development gi lupa crore lising amaga kuntra ga nipan lakh tara consumers affairs food and public distribution gi lupa crore list chamaga humdraga mathoi lakh humfu ga mapan lising maudraga nipan Agriculture Department ki lupa crore sahunga maudraga mathoi lakh humfu lising khumdraga mari Animal Husbandry and Veterinary including dairy farming ki lupa crore samaga maudraga mari ga lakh kunga maga lising kuntra Community and Rural Development ki lupa crore lising mari ga satre ka yankhai ga mari lakh yankhai ga nipan lising taraga nithoi amasum Planning Department ki lupa crore samaga maudraga mapan ga lakh humfu ga humdoi lising khumdraga tareni ngasi demand sing pass taunaba khanabada opposition gi MLA sing maru oina MLA Keran Singa MLA TS Lokeshwar Singa MLA Ol Sujakumar Singhana tuan na kat motion pukatun demand sing hasi khanabada saryaki ngasi phangkibe assembly miphamda wangkai assembly constituency gi MLA Thangjam Arun Kumar na mohut minister gi pungning sing siladuna Imphal Urkhul lambi da Khumal lampak area gi street vendor nupi singna matam kaktaba ban tawgani habigi matang na calling attention motion ama house ta pukatuna khanakhre su paus na pali atopa paomana house pulana lamjing na ba hona bigenu Ranjit yumthong khuding sa da humdra ga mga ising piba ngamle susindro laingak pa diba Minister sing assembly mifam sa tharingai da house ta marik sum report amadi statement thamiyu house pulana lamjing na bokhona bigano haina opposition gi MLA kangujam Ranjin speaker gi pungning singsin bagaloina na minister sing da nungnang ba phungdokre haujik sa thariba Manipur Bidhan Sabha gi ngasi ayuki wang pawngi matamda MLA kangujam Ranjin na house thamki bo phamdi Jal Jeevan Mission ki makhana lamdam asigi yumthong kya ra thaknabi ising pirabage
मियोय अमद नोंगमद इसिंग लीटर कया कया फंगलबगे हाइना हंगखिब वहंगे पखुमदा पब्लिक हेल्थ इंजीनियरिंग डिपार्टमेंट PHED मिनिस्टर एल सुशिंद्रोना हाउस थमखिब वफमदि हाउजिक फावबगी ओइना जल जीवन मिशन की मखादा लमदमसिगी युमथोंग सादा हुमद्रागा मंगा इसिंग पीबा ngamle हेना पीबा ngamnabsu lengaना होनरि हाइखि मिनिस्टर की पखुम मदु तारबा मतुंगदा MLA खंगुजम रंजितना सप्लीमेंटरी क्वेश्चन पुखलदुना हाइखि हाउस इम्फाल मनुंग यावना लमदमसिगी मफम खरादा इसिंग फंगदबगी अवाबा मयोनरे सयोलमगी मनुंग सुपनतंगी पुंग अमखक तोटी इसिंग थारी अदुसु अयुक पुंग अहुमदगी तरुक फावगे मनुंग ओइरि मसिना मियामदा अवाबा हेना मयोना हले जन जीवन मिशन की मखारा तोटी इसिंग लौनब पाइप अतिंगमल ओइना सुगुनु केंद्रदगी लुपा लिसिंग मरीगा चामगा यंखै फावबा लौरे मसि सरकार की अरेपा पुलिसी अमगी मखादरा हाइनांखि MLA के रंजित की पुखलकी बुहोंगी पखुम पीरदुना मिनिस्टर एल सुशिंद्रोना हाइ जल जीवन मिशन की मखादा मियामदा इसिंग पीनबा थौरांगली पैखली अदुबु हौजि इसिंग मरांग कायना फंगदबना मरम ओइरगा इसिंग पीबा ngamdri अदुमैनामा सयोलामगी मनुंगदा नुमित हुमनी मियामदा इसिंग फंगाली ग्रेटर इम्फाल की मफम खरददी पुंग कुनगा मरी सुबना इसिंग पीबसु यावरे मसिना इसिंग फंगदबगी अवाबा मायुकनरिबसि कंज्यूमर सिंगना तोटी पाइप की मखादा खुटलगा इसिंग लौबा अमदी तुलु सिजनबना इसिंग सिंगबा असिदा असौबा मरम मोइरि मसि थिंगनबसु लैंगाना थौरांग पाइखले जल जीवन मिशन की मखादा कंज्यूमर सिंगदगी पाइप तिंगबगी सेल लौबगी थबासि विलेज कमिटी सिंगना तौगनी अदुगी मदुगी ओइना अकक्नबा सेनफम लौथोकपा लैति अदुबो इसिंग पीनबो होनाबदा मेंटेनेंस तौनबगी दमा सेनफम खरा खरा लौनबा खंगनबदि लै सेल हेना लौरमलबदि सबसाब ममिंग मथा अमदि लैफम खंगनबियु मखोगी मथक्ता सोइदना लौफम थोपा एक्शन लौगनाखि MLA के रंजना मखाताना PHED मिनिस्टर पीखिबा पाखुम सिंग अदु तारबा मतुंगना थमखिबो वफमदि MLA मिनिस्टर अयाबा इम्फाल सिटी की मनुंगदा लैनरि सयोलामगी मनुंगदा नुमित हुमनी इसिंग पी हाइबसि तसेंगनमक लालबो वफमनि मिनिस्टरना हाउस रिपोर्ट थंबा अमदि स्टेटमेंट पीबा मतमदा नियम सुमना थमियु नुमित तरानी की मनुंगदा पुंग अमा फावबा मपुंग फाना तुति इसिंग पीदे मसिगी खुदम हाइबबो आई इसामकनि हाइना MLA के रंजना पेनबा फोंदोखि मखासा थरक पोइना तो पावना मणिपुर की डिस्ट्रिक्ट मापंदा खेलो इंडिया स्कीम की मखा डिस्ट्रिक्ट स्पोर्ट्स कॉम्प्लेक्स हाब लोइरे स्टेट असि की अपुन डिस्ट्रिक्ट सिंगी मनुंग डिस्ट्रिक्ट मापंदा खेलो इंडिया स्कीम की मखादा डिसिप्लिन अममम की डिस्ट्रिक्ट स्पोर्ट्स कॉम्प्लेक्स सिंग मापुंग फाना साब लोइरे वारहौरिबा डिस्ट्रिक्ट सिंगदसु सगनब थौरांग लखले खोंथांग असिना लमदम असिगी सनारोय क्या नेशनल अमदि इंटरनेशनल की थाकता पुथोपा ngamlagani हाइना स्पोर्ट मिनिस्टर गोविदास कोंथौजमना फोंदोखरे वाफम असि ngasi Manipur Bidhan Sabha mifam opposition की MLA tes location hanglakpo wahangli pakom piraduna haikibani mangna makhatan hai lamdam asigi sanaroi kyana national amadi international ki thakta lawba ngamlakliba si lamdam asigi tongan club singa district sport association singi asauba hona zamani punama asi yenglaga India lenga ki makhada lenga asina lamdam asigi tongan masana kuntragani thuigi center hangdokna ba thorang tori hauju phawi oina khelo India ki makhada apun district taraga taru ki manungda mapanda district complex sagale ahoma madi loitri athubu matamna luisinana bu honari lemhori ba district singdasu sana ba thorang leire kendra ki oina di sport complex sana ba thorang leitri adomainama kumja english ngani ga tareta gi hauna ACYs ki oina ground क्या लेबिगे करम मफमदन हेना सेमगा सगतपा यागदगी हाइबदु यंगसिनबगी थबक सतबा होरे मतिक चाबा ग्राउंड सिंग लेरबदि सोइदना सेमतकने हाइखेनसु पाउसना मखातानसु फोंदोरक्ली मखा सथरक पोइना तो पावमना डॉक्टर सिंगी टोटल शटडाउन नुमित तरागा मंगानि सुरबा फावबो लेंगाना तुमिना लेसिनबदा पेनबा फोंदोखरे All Manipur Health Services Doctors Association Talib Maram Zaba Demand Singasi Lengana Kanabidana Tumina Lashiliba Shibu Pen the Pongokre. Royana total shutdown Khongjang si Numit Taraga Mangani Suraba Power Lengana Tumina Lashiliba si Association Sina Altugimati Yaning the Mamadi War of Pongokre. Hiramasigamari Lenanga si Manipur Press Cup the Pangto Papa Missing Unabama the Association Sigi President Loliti Mauna Permission of Fundokibda. Association Sigi Doctor Sing Talib Demand Singasi Maram Saba Pipam Topa Naktani. Vacancy Leraba Matunda, Promotion PB Gilenga and a Kanarakpa Yamna, Maram Zadaba Amani, Promotion PB Gimongasi, Time Scale Promotion or in a Kanavu. Vacancy like the Haiduna Sahikia, Promotion P than a Karamna Lehangadorivano, Tabak Hexang Mudigi, Promotion Pangdana, Retirement Sakiba Health Services Department ki Doctor Kaya Yakre, Asigumba Maram Zadaba, Awaba Kaya, Doctor Singatina Dunalakibini.
भारत की प्राइम मिनिस्टर नरेंद्र मोदी की पाक्ताक मतुंगिना डॉक्टर सिंह थबक तौबगी मतम असि सही हुमफुगा मंगा सुपरनेशन ओइनबा खंगनबा लेख्रबसु मणिपुर लेंगा की हेल्थ सर्विसेस डिपार्टमेंट की डॉक्टर सिंह ददी ngasi phawba satna handana lei haki mangna makha tana permission phungdukibadi state asida leiriba doctor sing strength asina leiriba mi sing asiga yengnabada yamna sanadre Imphal manung nataba Manipur gi singi mafam singda leiriba ana layengsang singda doctor gi masing yamna watna leiri doctor singi Supernation gi matam sangdoktuna waliba doctor sing matam sana hapsinduna thabak tawhanna sarkar gi mieng sangbam thoi maduna tana contract basis ta anemba kusuman piraga doctor sing bu sijinaningba matamda sijinaraga solution propangam right atopa doctor sing nan practicing allowance phanganbagum Manipur gi doctor sing su phangangadabani Manipur lenga ki satna kanglon asi manaba miengda yengdrabadi satna kanglon thambagi kana leiroi doctor amakhaki khalaga hana rule semdok semjin tawba tham tauba ngamlaga karigidamakt yamlaba doctor singi de tumina laithokuna leiribano singi ana layengsang singda doctor walibasi sarkar ngasi phawwa tumina lesilibasi sumdaiki mana makhatana phungdokhibada association asina sangsiliba khongjang asi maikai kyadagi miyamna sagunharakli All India Doctor Employee Association sangsiliba khongjang asi maramsai mapung phana sakotkani haina phungdorakpa lekre maduna Manipur lengana sin khaktamak fazaraga thabak oina pangtoktaba tawbigano Manipur gi MLA humfuna association asina Maram zaba dabi sing asi pithok piyo haina makna makhut lona duna haijakhen su pawsna makhatarakli atopa pawmodan MU campus manungna mai sakre ngasi numiyungba matung pung 12 minute 13 rom taba matamda Kanchipur leiriba Manipur University ki Bank of Baroda ga thangnaba campus manungda mai sakpagi thokdok thokre Manipur Fire Service tagi phangba pawgi matung inedi mai sakpadu MU campus manungda hauba napi singnang tau pambi amadi e hauba mafam singdagi fatahogdi mai thapamdagi haurakpo oigani haina singhari mai sakle habigi paw fire service tagi tender gari ama mafam adura mai kanbigi thabak satakhi mai sakpaduna MU gi NEC Boys Hostel maning amadi Human Resource Center Development gi maning thangma saruk phawbu sandorakhi adubu matam sana fire service ki kangbu na mai kanbigi thabak sathabadagi thoidongna amanga ta thokidre adubu mai sakpaduda Bank of Baroda gi manak oirapna MU campus maya nakna khamba kara made maina kha sakre kara du computer center thabak tawba miya magini adobu ka hen ama ta thokpa yaukidi hairen su pausna makhatana su phungdurakli makhasa tharak poina to papawmna nungan ba mihata sina bene haba Moses court putholaba matung numit taragani thoini jail thajingkhre akoizum nungan ba allies aging sainipu apopo lekhidrab ek laingam ko kaithel konjing awang lekai de leiba bu hat prasina bene haba senapar district ki Ngamgai long wrong mai bilis tagi NSN IM gi kilonser Moses Gol mai kangpupi police nang si ayuk pung 13 tabada judicial magistrate first class kangpupi da puthoklaba matung numit 15 ni judicial custody remand laudona jail thajing khairi amoromda sangobungdagi tuilongkul women unions JAC gi volunteers ngam sum imung manung gi miyoi singna judicial magistrate first class kangpupi gi court complex ki gate ta penaba khlau kya laudu miat pa serak piyo nongan bahat pada siena ba police na fara ba miyoi sing bel thadok pa yaru heba khlau kya sulaki panma yabdi laikhidra ba nongan ba ga satminaki ba kwakaitel thoksom laikai digi thoksom Sonia Sainipu apokpa TS Sandi Kumar Singha bu suk miat asida yorongani haibigi singnaba leibidigi haukiba February 13 ta Kangpopi police na fadun FIR case ama register tawraba matung miat asigi matangda kupna thijinana ba gazetted officer amana lusing ba Kangpopi police ki officer mari yauna special investigation team ama CM duna thijin nokre loidana mahakpu police na wangpong tongna bigidam February 10 da judicial magistrate first class Kangpopi asimakta putholaba matung na February 19 phawba police custody da remand lautaduna lairibani mak hayeng court asimakta ahum suba remand gi damak puthokadori hain su paus na makatana palakli loisilak point na to papaw mana maklang second mission na sinmiam sakpibadagi aruba phibam da lairi haidi maklang awang lekai da leiba mangi brick farm MBF ta sinmiam sek sana ba mission manungda makhong ye thangba sapkhibadagi hauzik aruba lauthok ngamdana lairi haidi thaudo singa se pung 13 minute 13 rom taba matamna thokibani amasum sek sana ba misina makong ye thangba sabkhraba miyoi sinmi dugi maming de irengba Sunil Singha kawi Manipur Fire Service ki official singna suma pamadu da sangsinduna makpo rescue tongnaba kana honari maki ye thangba makong sabliba mission gi sarugadu yamna mafam sada bana maramoibana khulai thaba yadana leiri hari
Nakala marumna paw si hek phangbaga mafam aduda Sija Hospital gi Dr. Jugindro na lusingwa tim amanasu Sunil gi treatment pibina basang sinkre haidi hena paw sita pali ado hausi ko ina di myam paw si matang sa lusin jarage amasu myam puna anawba update ngai minasi